ngarang nungdang Meitai Jati Huigi lamchat Manipuri machana Jati amaba usitaba yam pikna uba aduna kibasu phautaba aduga ngarang nungdang pangan machada paisa nirega lut toraga mi hathokpiba adugumbase moina su pangan machana su muk hatgadabaneba revenge logadabaneba moina mi manga halagadi moina pangan na Meitai macha manga tara halagadi moi kigani habe pangan khoi di suk tobane tu tobane haina pahatgadabaneba aduna te hujik hatgadaba mi na hat khare aduga koktang ba CM na sorry ni ye karino sibo kamai noi pangan macha kamai na moina sorry hai se kamai accept to bra ba siba gi imung gi damak khallo dana madi machin da gi magi mi Meitai hui gi lamchat save to noi machin da kari panghai hai gani hek sorry hai ba matung da gi ma kaisu khan da bane ba aduna pangan khoi na su ngasi da gi khango village volunteer semo Meitai su pangchang chang halanu moina ma haladi noi na su ma halo revenge loro Meitai henna prithvi da yamna sathi bat mi leiroi aduga hujik se Manipur da mi ani wanted life amana wa lifetime permit wanted amalaye lifetime wanted ma sina kanano hairega kana sunate hanadi actor oiramba hero hanadi hero oiramba hujik di zero iba Mahesh Thonam Chau sorry Mahesh Thurum Chau aduga amana ok manba ama ona ok manba arambai tengol gi leader moini ne hujik wanted ka ise aduna Meitai na migi area da migi lamda jati tonganda sumaina hat pa adu tawra noin tawro dana karigino ki se Manipur se Meitai gi nate all the tribe and all the mi jati khuding gi damak ne aduna Meitai na su tawre du tawre haina no pakhat ganu noin tawro